English amaga samapangani fuga taretagi houduna India military sijinaduna Manipur yaona tuan state sing the lan chathari leba sinaning tama phangkiba 1947 digi houduna India legana military sijinaduna Manipur yaona tuan state sing gi miyangi mathakta lan chathari haina masak nairaba aiba masum activist Arundhati Raina phongtokri hariba wafam asi Arundhati Raina wangang video da social media da viral oirakpadi ki lebak miyam na khanglak ngambakibani social media da viral oirakhiba India lenga ki mathakta Arundhati Raina maral siba video viral aduda lebak asigi manungda lariba Kashmir, Manipur, Nagaland, Mizoram, Telangana, Punjab, Goa, amadi Hyderabad na singba state sing the India lenga ki mekedi military action kaya ngasi pawbo lepa leitina sa thari haina India lenga pu maral sirakli Masidana tana Pakistan lenga lepa adu lariba miyam ki mathakta ngasi pawbo military deploy tawkiba lekti democracy satpa laiba amani hairibi India da ngasi pawbo lep tana North East amasum Telangana da lariba tribal miyam amasum Masing yamzadaba community amadi Kashmir amasum Hyderabad ta lariba Muslim Goa da lariba Christian amasum Punjab ta lariba Sikh miyam gi mathakta leptana army sijinari haina India lenga pumaral sirakli nakala marumda Arundhati Raina India lenga ki mathakta maral siba wafam social media da viral oirakli basigi matangda masak nairaba miyoi kayana Arundhati Raibu leptana criticize tarokli leba asigi masak nairaba aiba Ranganathana Mahaki official social media X account Thadorokpa Waralamada Arundhati Raina English Singamaga Samapan Humfuga Maturi Tukiba Liberation of Goa strategic military operation Habigi Mohor communal conflict over Uhana Bohonari Sumdaba Aran Benhaina Arundhati Rai beginning the Punturakli Mashidana Lebas the Hanagi Foreign Secretary Orambata Hauji ZNUgi Chancellor Oriba Kanwal Shibalna Arundhati Rai Bukandem Torokli Shibal na Arundhati Pungdokli Buapum Masagi Lebak Miyangi Mayukta who comes in Buapum Mamani. Magna Pungdokli Buapum anti Hindu Buapum Mamani Hanesu Akan Mamoni Yaning the Bolakli Layang sang na patient git Hawaii Mangpam Amukasu Oiragrabra. Numikranigi Mamang na Bisnupur District Hospital Anga Unanabagi Damak admit Toraki Vinupi Amar Layang Sangasigi Doctor Nursing Yaudan Ana pamungda mathanta angang unazabada angang leikidabagi thaudok thokibaga loinana atopa layeng sang amadana khongtek pigi layengba lakpa patient nama hida kaplubadu sidi habigi wathok thokraba matungda masa ani dairebi nupi amas operation matungda kanma ngamdana leikidrei Laikhidrabi nupi adugi maming pukramam ongbi bembem se nifugama kawi nambol laima pokpam digi pi inauton Rameshwar gi loinabini mak masa ngamlaktabadigi haukiba numaisu numita singmairongi city hospital da purakhalakibini mak ki angang khawda anaba lairi haibadigi doctor na numit adugi numidang pung tararom tarakpada mai pawn operation tawki adubu operation matungda I ka hena salakpadigi ngarang ayuk Amuhana operation taraba matungda sufagalaktabadagi ngarang numidang pung tara makhairam tarakpada khabai soida leiba Babina hospital laikanana khalaba matung ngarang ngasi ayu laikhidaban hairi thawdo asida khusaunaraba laikhidrabigi miyoi sing mak laikhidaba su operation sathabada I ka hena satpadagi kanmangamdana laikhidabani hairaduna maki haksang City Hospital Puraklaga Thamki Loinana Khusaunaraba miyam horakpadagi doctor singa wari sanabada asoiba khara laikre haba wafam yazakibaga loinana police na suka henba irang tholaktana bangak singki kona thangda leng sangsigi authority ga wari sanabadagi laikhidrabigi imungmangi miyoi singna wage haksang leng sang sidagi laukheri mapu laitaba hui sing ubaga kapu haiba order na sarang na bathokali Arunachal Pradesh ki West Siang district ki makhada leiba Benevolence Authority ki HGB head gown burana khungang sida koisa satuna leiba huising bu kaptuna hatlo haina order tawkibana Arunachal Pradesh ki miyamna sarang khoirang nahan pohan baga loinana khusaung naraba miyai kyana Village Authority the order adu handokadabani haina taksilakhiba lekre hairi Village Authority asina laukiba warep asi mafam asida mapu leitabu hui kyana asat awok ta sikpadagi rabies lena ki case masing hengalakpadagi laukiban hari Himachal da akan mona nongsukhre singning khaibada ahum siri Himachal Pradesh da akan mona nongsubadagi khanghaudaba isaw amasum singning khaibagi thawdok sing thokibuga loinana imung amagi miyoi ahum sikre haina official sina phungdokre Mani district da khangudana isaw tholakpadagi bus amasum atai gari kayamuk sendakre haina makoina phongdokli official singduna haki Mani district ki brak kundas nongalamdai thokiba singning khaibagi thawdo amada yum ama ata thokibaga loinana nupi ani amasum anga ama sikhi
Mandigi Deputy Commissioner Apup Devganna PTI da haki asibak sang akumak phangkri singning khai bigi thaudo du gi matung atopa mioi ani di kal hauki haina phungdu ladunam hangnai ki makhoi ani aruba phium da sok pari gi marna ko hospital amana portri mangnai ki Mani district ki Dharampur area da nang numidang atheng bad khangawdun isau thulak pari gi mapung oiba bus stand amasum thangnana leiba commercial establishment sing thumjing khri khangawdun isau thulak ki badu gi matung mioi ama mapum khangdana leiri haina phungdu laduna defugan haki mapum khangdana leiba mioi du thibi gi thabakana chathari ai Kuki Jau Council na Meetei miyam la sengdorakli National Highway 02 Imphal Dimapur lambi gi matang na handak thokiba statement gi matang da lana claim tawriba madi atra handokli ba sigi matang da Kuki Jau Council ke jechina Meetei miyam da wapum khra sengdorakli Kuki Jau Council ki chairman Helian Thangle na thadorak pa chirol sna hai ke jechina National Highway 02 hangdoklagani haina declare tokiti Meetei amasung Kuki Jau community ki marak thokli irang asigi matang da kariguma makhalamati settlement natragana yanaba laitribana make any makti kanaguma mata karigumba circumstance amata da buffer zone la loidabani buffer zone respect tawgadabani haina KZ sina warning tawri masi indrabadi phataba thawdok thoktuna santi amadi security ki phibam pharakloi akoina hairi statement sigi na thainaba natragana athra lana handokpa si akanma mona kanem tawi masigumba sina yamna sensitive oiba matam sida kaisun natabada confusion thonani Meetei prajana hariba asumbasing asi khangjinduna daita laina thabak tawbiyu hairenisu paus da makhatana phungdorakli school dagi khongna halakpa masin mana uhum karna thombadagi ani sikre ama aruba phium sokre hairi agency Delhi da senior government officer ama garina taktuna sikiba dugi numi kharani gi matungna thangnaba Haryana dana handaki asidana law enforcer amana yangna tharokpa car amana khona satpa masin mana uhumda thomada ani sikre ama aruba phium na sokre car adu thorokiba police head constable adu Haryana gi Palwal da phakre car thomada laikhidaraba sing adu di ayan sei tarahundoi amasum asan sei mapani makhoi ani thaudok mapam adu sikhi duga arjan sei teret aruba phium da sokhi mapam adu gi miyoi singi matungina maralaiba police Narendra Kumar yu ngawi amasum thaudo adugi matung nanthokuna sienna bo hona ki dubo makoina tanaki amasum thaudo mapam digi meter songarom lapat makpu phakhena su paus makhatana phongdokli amarom dana Samjawadi party ki MLA Ramakan Yadav road blockade case ta sahi amagi jail gi serak pi khredi protest amada lambi ama thingbagi dama English ngani ge taruk ma ki mayuk thangalaki ba case amada Samjawadi party MLA Ramakant Yadav pu ngarang MP MLA court amana sahi amagi thabak sub jail gi serak ama pi khredi Judge Anupam Kumar Tripathi nahanagi MP amasu oiriba Ramakant Yadav ki mathakta lupa lising ahunga sani pan gi fine amasu konki Prosecution Officer Bipin Sandra Baskar gi matung ina April taru English ngani gi taruk sogot pa miyoi sani gi yangkhaina loinana Ramakant Yadav na Didarganja Police Station da thunglaki amasum magi sokat pasingi manungdagi ama thulaga Station House Officer Madhu Kumar Singhabu takhibani hainasu paus da makhatana su phungdorakli